Hello. Hello guys, this is me Deepak. Aduga sigi video jim di amti na namjage ta one maram de aina ngasi lakchari je in melagi sinnabagi in longu melagi sinnabagi keno test over chaminor je na haidi moi asin makangun harapodagi ai je lakpane ko ado moi bukhi do nga kyam leibo korpa do ai video je dang haki matung do usar kyam yang minerji aduga moi ye lupa kya da tok doino ko to nga kyam leibo do khanga matung de ne aduga hoji yenge na nga phab do moi test over kamai tor ga test over do minerji ko aduga me yaw winning mi ge horen engon da description da phone number ge hapake aduga video namlo kan da last mo hype sra pal pa kyang to be da adung hajarage hoji yenga je nga phab zoom khar yenga lo ko lo bodum kane so 어디 힘들다 짜오라 야 짜오라 봐 짜오리 우선은 내다 이게 저 흔들어가 아 이거 싸요 왜 아니 이야 내가 다 이상한 양이 나와 hả nó có mấy dần kìa bạn nó là câu kìa bạn 아야 người nào thôi kìa bạn 난 토그래 비면서 cái sỏi 아 cái sỏi chứ 아무도 힝으로 얘 힝 hai cái này không có lâu nào 여보라 cái đi 지금 캣 시간이야 캣 시간 따려 살도 왜 이렇게 먹이는 거야 아이 야래 아 삭후기도 해 hả ngã sầu đi anh chẹp ạ cái chẳng 호지로 아씨 아 생기로 cái này này hay nhả con nó con không hạ con 야 야우저 놈의 좀 아, por eso sí, tienes que cungibdo. Ya no singa kya no. Ya me. ngặt tên Nga tere ne kilo kyang ta bo de ge. Khoi chau de kyang ta ge. Ani mung ta na khoi chau ba. mấy ông đây Ha, ani mung na khoi chau ko. Tei de amma makhai amma mung ne ba. Nga kungi de ko. không ngặt này Ada hai mela pa na sila din de ko. thôi
ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯁꯦ ꯍꯧꯖꯤꯛ ꯉꯥ ꯐꯥꯕ ꯃꯌꯥꯝꯅ ꯎꯕꯤꯔꯤꯗꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯎꯄꯣꯛꯄꯤꯗꯅꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯈꯤꯕ ꯄꯨꯈ꯭ꯔꯤꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯏꯟ ꯑꯃꯗꯤ ꯂꯣꯡꯎꯞꯀꯤ ꯃꯦꯂꯥ ꯑꯗꯨꯗꯨꯅ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯀꯥ ꯃꯌꯥꯝꯁꯨ ꯂꯣꯡꯎꯞ ꯃꯦꯂꯥ ꯀꯩꯀꯥ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯉꯁꯤ ꯃꯦꯂꯥ ꯁꯤꯟꯒꯗꯧꯔꯤ ꯀꯥꯡꯕꯨꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯣꯏꯕꯀꯣ ꯃꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯝꯃꯣꯔꯁꯦꯅ ꯑꯩ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯉꯥꯁꯦ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯉꯥꯁꯦ ꯑꯗꯨꯝ ꯀꯨꯡꯉꯤ ꯃꯌꯥꯝꯁꯨ ꯎꯕꯤꯔꯦꯅꯀꯣ ꯑꯗꯣ ꯃꯄꯨꯗꯨꯅ ꯂꯨꯄꯥ 1.5 ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯑꯁꯤꯟꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯂꯨꯄꯥ 1,20,000 ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯩ ꯑꯗꯨꯃꯥꯏꯅ 1,20,000 ꯇꯥꯟꯅꯅꯕ ꯃꯌꯥꯝꯗꯣ ꯈꯥꯏꯗꯣꯏꯅꯦꯕ ꯄꯨꯈ꯭ꯔꯤꯁꯨ ꯌꯥꯝ ꯆꯥꯎꯋꯦꯕ ꯂꯧ ꯄꯔꯤ ꯑꯃ ꯍꯦꯟꯅꯤꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯌꯥꯎꯕꯤꯔꯣ ꯍꯌꯦꯡ ꯆꯥꯎꯔꯥꯛꯄ ꯗꯕꯁꯤ ꯏꯟ ꯑꯃꯒꯤ ꯃꯃꯜ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯌꯥꯏꯕ ꯏꯟ ꯑꯃꯒꯤ ꯃꯃꯜ 4,000 ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯂꯣꯡꯎꯞꯀꯤꯅ 1,500 ꯂꯥꯛꯄ ꯌꯥꯏꯕꯀꯣ ꯑꯗꯨꯗꯣ ꯍꯪꯆꯤꯠꯇꯣ ꯊꯦꯡꯅꯔꯁꯦ ꯉꯁꯤ ꯇꯥꯡ ꯀꯌꯥ 19 ꯇꯥꯡ 12ꯗ ꯍꯪꯆꯤꯠ ꯇꯥꯡ 12ꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯊꯦꯡꯅꯔꯁꯦ ꯁꯤꯗꯩꯗ ꯉꯥ ꯐꯥꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯉꯥ ꯐꯥꯕ ꯌꯥꯎꯒꯦ ꯍꯥꯏꯔꯣ ꯃꯌꯥꯝꯗꯣ ꯂꯥꯛꯄꯤꯔꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯊꯦꯡꯅꯔꯁꯦ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯑꯗꯨꯗꯩꯗ ꯃꯣꯏ ꯃꯦꯂꯥ ꯁꯤꯟꯕ ꯀꯥꯡꯕꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯅꯤ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗꯗꯤ ꯌꯥꯎꯗꯣꯏ ꯇꯥꯔꯗꯤ ꯌꯥꯎꯅꯤ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯁꯤꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯛ ꯌꯨ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ